ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯂꯣꯟꯅ ꯈꯣꯏꯔꯣꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯃꯅꯤꯄꯨꯔꯗ ꯊꯣꯛꯄ ꯑꯁꯦꯡꯕ ꯑꯀꯤꯕ ꯋꯥꯔꯤ ꯑꯅꯤ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄ ꯃꯤꯑꯣꯏꯁꯤꯡꯅ ꯃꯈꯣꯏꯒꯤ ꯃꯃꯤꯡ ꯂꯩꯐꯝ ꯍꯥꯏꯗꯣꯛꯄꯤꯗꯅꯕ ꯍꯥꯏꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯒꯤ ꯃꯃꯤꯡ ꯂꯥꯎꯊꯣꯛꯆꯗ꯭ꯔꯤ ꯑꯃꯗꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤꯗ ꯄꯟꯖꯒꯗꯧꯔꯤꯕ ꯃꯃꯤꯡꯁꯤꯡ ꯑꯁꯤ ꯃꯁꯥꯒꯤ ꯑꯁꯦꯡꯕ ꯃꯃꯤꯡ ꯑꯃꯠꯇ ꯅꯠꯆꯗꯦ ꯃꯁꯤꯒꯤꯗꯃꯛ ꯃꯌꯥꯝꯅ ꯋꯥꯔꯧꯕꯤꯔꯣꯏ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤ ꯄꯔꯦꯡ ꯁꯥꯡꯅ ꯇꯥꯏ ꯃꯅꯤꯡꯗ ꯇꯨꯔꯦꯜꯅꯤ ꯑꯗꯨꯒ ꯃꯃꯥꯡꯗꯅ ꯂꯧꯄꯥꯛ ꯂꯩ ꯅꯨꯃꯤꯠꯇꯣ ꯅꯣꯡꯁꯨ ꯇꯥꯏ ꯃꯔꯝ ꯑꯗꯨꯅ ꯃꯤ ꯀꯌꯥ ꯃꯄꯥꯟꯗ ꯊꯣꯛꯅꯗꯦ ꯃꯇꯝꯗꯣ ꯑꯌꯨꯛꯀꯤ ꯄꯨꯡ 9ꯃꯨꯛ ꯇꯥꯔꯤ ꯇꯣꯂꯦꯟ ꯑꯁꯦꯡꯕ ꯃꯤꯡ ꯅꯠꯆꯗꯦ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯆꯥꯛꯎꯝꯕ ꯑꯃ ꯊꯣꯛꯏ ꯃꯍꯥꯛ ꯂꯥꯛꯂꯒ ꯉꯥ ꯁꯦꯝꯕ ꯁꯥꯕ ꯈꯔ ꯌꯥꯎꯔꯝꯂꯒ ꯌꯨ ꯒꯤꯂꯥꯁ 2-3 ꯊꯛꯂꯒ ꯃꯍꯥꯛ ꯑꯩ ꯀꯧꯔꯦ ꯍꯥꯏꯔꯝꯂꯒ ꯃꯌꯨꯝꯗ ꯆꯠꯈꯤ ꯅꯨꯃꯤꯠꯇꯣ ꯁꯣꯔꯥꯠ ꯑꯃꯁꯨ ꯊꯣꯛꯏ ꯇꯣꯂꯦꯟꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯁꯣꯔꯥꯠꯇꯨꯅ ꯑꯩ ꯆꯠꯂꯒꯦ ꯆꯥꯛꯎꯝꯕꯗꯨꯅ ꯅꯪ ꯆꯠꯂꯣ ꯍꯥꯏꯔꯝꯂꯒ ꯆꯪꯈꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯁꯨ ꯍꯣꯏ ꯍꯥꯏꯔꯝꯂꯒ ꯂꯣꯏꯁꯤꯜꯂꯒ ꯆꯠꯈꯤ ꯆꯥꯛꯆꯥꯕ ꯂꯣꯏꯔꯒ ꯃꯥꯒꯤ ꯅꯨꯄꯤꯗꯣ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯊꯣꯡ ꯑꯗꯣ ꯂꯣꯜꯂꯝꯂꯦ ꯀꯔꯤꯅꯣ ꯊꯣꯡ ꯂꯣꯜꯂꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯇꯣꯂꯦꯟꯕꯨ ꯀꯧꯕꯗ ꯈꯨꯝꯂꯛꯇ꯭ꯔꯦ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯐꯛꯂꯥꯡꯒꯤ ꯑꯍꯣꯕ ꯑꯃꯗ ꯌꯦꯡꯂꯨꯕꯗꯗꯤ ꯇꯣꯂꯦꯟ ꯃꯅꯤꯡ ꯀꯥꯗ ꯊꯧꯔꯤ ꯌꯥꯜꯂꯒ ꯂꯩꯔꯝꯂꯦ ꯇꯧꯔꯝꯂꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯣ ꯀꯣꯏꯔꯥꯎ ꯂꯥꯎꯔꯝꯂꯒ ꯒ꯭ꯌꯥꯟ ꯑꯗꯨꯃꯛ ꯇꯥꯈꯤꯗ꯭ꯔꯦ ꯂꯥꯎꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤ ꯆꯦꯟꯁꯤꯟꯅꯔꯛꯈꯤ ꯑꯗꯨꯒ ꯊꯣꯡ ꯑꯗꯣ ꯐꯛꯀꯥꯏꯔꯒ ꯇꯣꯂꯦꯟꯕꯨ ꯂꯧꯊꯔꯝꯃꯤ ꯂꯧꯊꯔꯤꯕ ꯃꯤ ꯑꯗꯣ ꯃꯍꯥꯛꯅ ꯇꯣꯏꯅ ꯂꯣꯏꯅꯕ ꯆꯥꯎꯕꯅ ꯂꯧꯊꯔꯝꯃꯤ ꯂꯧꯊꯔꯒ ꯄꯣꯠꯂꯣꯏꯅꯕ ꯇꯨꯔꯦꯜ ꯃꯄꯥꯟꯗ ꯄꯨꯊꯣꯔꯛꯂꯤ ꯄꯣꯠꯂꯣꯏꯕ ꯂꯣꯏꯔꯝꯗꯥꯏ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯇꯣꯝꯕꯒꯤ ꯁꯦꯠꯂꯤꯕ ꯈꯨꯗꯩ ꯑꯗꯨꯗ ꯃꯩꯅ ꯋꯥꯏꯔꯛꯂꯝꯃꯤ ꯃꯩ ꯑꯗꯣ ꯇꯣꯝꯕꯅ ꯃꯨꯊꯠꯂꯒ ꯂꯣꯏꯕ ꯐꯥꯎꯕ ꯄꯣꯠꯂꯣꯏꯕꯗꯣ ꯌꯥꯎꯔꯝꯃꯤ ꯃꯤ ꯈꯔꯅ ꯅꯪꯒꯤ ꯈꯨꯗꯩꯗꯣ ꯂꯪꯊꯣꯛꯂꯝꯃꯣ ꯐꯠꯇꯦ ꯍꯥꯏ ꯑꯗꯨꯕꯨ ꯀꯩꯗꯧꯒꯦ ꯁꯤꯕꯣ ꯍꯥꯏꯔꯒ ꯌꯨꯝꯗ ꯑꯗꯨꯝ ꯂꯥꯛꯅꯔꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯇꯣꯂꯦꯟꯒꯤ ꯌꯨꯝꯗꯣ ꯈꯔ ꯇꯝꯅꯈꯤ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯤ ꯅꯍꯥ ꯈꯔ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯣꯠꯂꯣꯏꯐꯝ ꯃꯅꯥꯛ ꯑꯗꯨꯗ ꯌꯨ ꯊꯛꯂꯝꯃꯤ ꯌꯨ ꯍꯩꯔꯤꯕ ꯃꯤ ꯑꯗꯨꯅ ꯍꯩꯕ ꯈꯨꯗꯤꯡꯒꯤ ꯒꯤꯂꯥꯁ ꯑꯃꯃꯝ ꯑꯗꯨꯝ ꯍꯦꯟꯅ ꯍꯩꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯆꯤꯟꯗ ꯊꯛꯆꯤꯜꯂꯣ ꯍꯥꯏꯔꯛꯂꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯀꯅꯥꯗꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯍꯥꯏꯅ ꯍꯪꯂꯛꯏ ꯃꯤ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯇꯣꯂꯦꯟ ꯌꯥꯎꯔꯤꯁꯤ ꯎꯗ꯭ꯔꯣ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨ ꯇꯥꯕꯗ ꯃꯌꯥꯝꯗꯣ ꯀꯤꯕꯅ ꯂꯣꯏꯅꯔꯤ ꯑꯗꯨꯒ ꯃꯤ ꯑꯗꯣ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯌꯥꯝ ꯆꯪꯗꯨꯅ ꯌꯨꯝꯗ ꯄꯨꯁꯤꯜꯂꯒ ꯂꯩꯀꯠꯅꯔꯝꯃꯤ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯔꯛꯂꯦ ꯑꯗꯨꯒ ꯉꯁꯥꯏ मागी मित्ता उखिबदो लोइना हरक्लमी मरु ताबदा मी लोइना किनरमी पोलोइखिबा मपादो नुमिदांग मी अमा तुरेल मखादा कुमखिबा मी अयाम्ब उनरक्लै येलुरबसु हेक्ता लेरमदी नुमित 10 निमुक लेरगा ngasai खुदै मैना साखिबा मी अदो चोरोल लोनबा हरक्लै नोम नुमिदांग साक चानबा तौरिङैदा आई तोलेना कौरी सुमांगदा लेरे हाइरगा सेंथोरकपदा थोंजिनदा तुसिनबदगी भाग खुदक अदुदा अदमुक सीखी हाइरमलिबा वाहि अदुदा मी खुदिमक कीबना लोइनरे नोंगाले ngasai थौरीदगी लौथखिबा मी अदो अमुक चोरोल लोनबा हरक्लै माना हाय तोलेना आई यावजबदी चटपा ngamloi आई नखोइगी थोंगालदा हौरिबा उ पाबी असिदा लै हाइदुना हाइरक्लमी नोंमसु नुमिदांग अमा महाक मांगख्रे हाइदुना थिनरुबदा चरु इकु मनाक्ता लोतुना आई किजै माना तानरक्लै हाइदुना लैरमी तरोलिबा मतवसिदा लेकाइगी अहल लमन खरा माइबा माइबी खरा तानरसी हाइदुना हौदुकनरखी असुमना तानरबा मतुंगदा माइबी अदुना हाइरक्लमी तोलेनसे लाई फतबना लुहुंबगी लै परिंग हुगलगे लाओ हाइदुना ममित्त थौरिदो लै परिंग ओइन उहल्लगा कौथोकपनी हाइरक्लै अदुना मागी थावै असि तानजिबा मखै मिसि मिना खरा थोकदौरी हाइरक्लै मरुदगे कमदौसिगे हाइदुना मयाम वा तानरक्लै नुंगानबगा माइबा माइबिना थौरम खरा तौरगा यारे कैसु तौररोय महाक सत्ख्रे हाइरक्लमी हानदी मखोइगी थोंगल मपा लानबा ngamnadi अदुबु हौजिक्ति करसु थोइदोकपा तौखिद्रै अहानदगी वारी असि लोइजरी मथंगी अनि सुबा वारी असि अमुक मयाम पुन्ना तामिन्नरसी वारी असि सु असेंबा थोखिबा वारीनि मतमदु 2015 अदाइदा ओइगनी आइगी मिंगलिफमदी हाइजररोइगी मयाम
ꯑꯩꯅ ꯆꯍꯤ 16 ꯃꯨꯛ ꯁꯨꯔꯛꯄ ꯑꯗꯨꯋꯥꯏꯗꯅꯤ ꯋꯥꯈꯟꯁꯨ ꯐꯖꯅ ꯇꯥꯗ꯭ꯔꯤ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯌꯥꯝꯅ ꯅꯪꯉꯤ ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯃꯇꯝ ꯑꯗꯨꯗ ꯂꯩꯉꯣꯏ ꯄꯤꯛꯏ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯃꯔꯤꯅꯤ ꯅꯨꯄꯤ ꯉꯥꯛꯇꯅꯤ ꯅꯨꯄꯥ ꯌꯥꯎꯖꯗꯦ ꯃꯔꯝ ꯑꯗꯨꯅ ꯅꯣꯡꯃꯒꯤ ꯁꯨꯔꯒ ꯆꯥꯏ ꯐꯪꯗ꯭ꯔꯒ ꯇꯣꯛꯄ ꯇꯧꯏ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏ ꯃꯅꯤꯡꯂꯣꯝꯗꯒꯤ ꯈꯔ ꯆꯠꯊꯔꯒ ꯂꯩꯕ ꯃꯧ ꯑꯃꯅ ꯏꯃꯥꯗ ꯂꯩꯉꯣꯏ ꯄꯦꯛꯄ ꯆꯠꯅꯕ ꯍꯥꯏꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗꯤ ꯈꯣꯡꯖꯣꯝꯗꯅꯤ ꯃꯇꯝ ꯑꯗꯨꯗ ꯀꯨꯝꯕꯤꯔꯩ ꯄꯥꯠ ꯑꯣꯏꯅ ꯂꯩꯔꯝꯃꯤ ꯍꯧꯖꯤꯛꯅ ꯃꯌꯥꯝꯅ ꯂꯝ ꯀꯣꯏꯕ ꯂꯥꯛꯅꯔꯤꯕ ꯃꯦꯒꯥ ꯇꯨꯔꯤꯖꯝ ꯍꯥꯏꯅ ꯈꯪꯅꯕ ꯃꯐꯝ ꯑꯗꯨꯗꯅꯤ ꯃꯐꯝꯗꯨ ꯂꯥꯏꯐꯝꯅꯤ ꯍꯥꯏꯕꯗꯣ ꯏꯃꯥꯁꯨ ꯈꯪꯂꯝꯃꯤ ꯈꯪꯅ ꯂꯩꯉꯣꯏ ꯄꯦꯛꯄ ꯇꯥꯔꯝꯃꯤ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯃꯄꯥꯝꯗꯨ ꯌꯥꯝꯅ ꯋꯥꯕ ꯏꯃꯨꯡꯅꯤ ꯏꯃꯥꯅ ꯅꯤꯅꯦꯗꯁꯨ ꯂꯩꯉꯣꯏ ꯄꯦꯛꯄ ꯆꯠꯁꯦ ꯍꯥꯏꯗꯨꯅ ꯍꯧꯔꯝꯃꯤ ꯅꯤꯅꯦꯁꯨ ꯊꯕꯛ ꯁꯨꯐꯝ ꯈꯪꯗꯗꯅ ꯂꯩꯕꯒ ꯃꯃꯥ ꯍꯣꯏꯅ ꯍꯥꯏꯕꯗꯣ ꯌꯥꯔꯛꯂꯝꯃꯤ ꯍꯌꯦꯡ ꯆꯠꯂꯁꯤ ꯑꯗꯨꯗꯤ ꯍꯥꯏꯅꯔꯗꯨꯅ ꯌꯨꯝꯗ ꯍꯜꯂꯛꯂꯦ ꯅꯨꯃꯤꯠꯇꯨꯃ ꯍꯧꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯌꯧꯔꯛꯂꯦ ꯃꯈꯣꯏ ꯑꯍꯨꯝ ꯆꯠꯈꯤ ꯃꯐꯝꯗꯨ ꯌꯧꯔꯕ ꯃꯇꯨꯡ ꯏꯃꯥꯒ ꯄꯨꯟꯗ꯭ꯔꯤꯉꯩ ꯃꯨꯁꯂꯤꯝ ꯅꯨꯄꯤ ꯑꯃꯒ ꯈꯨꯐꯥ ꯑꯣꯏꯈꯤ ꯃꯈꯣꯏꯅ ꯑꯁꯨꯝ ꯂꯩꯉꯣꯏ ꯄꯦꯛꯄ ꯍꯧꯔꯛꯄ ꯃꯇꯝꯗ ꯀꯔꯤꯅꯣ ꯑꯃꯗ ꯄꯦꯆꯥꯜꯅ ꯊꯦꯡꯅꯈꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕꯗ ꯑꯉꯛꯄ ꯁꯥꯃꯨꯒꯤ ꯐꯥꯏꯒꯜ ꯑꯣꯏꯔꯝꯈꯤ ꯐꯥꯏꯒꯜ ꯑꯗꯨꯗꯒꯤ ꯃꯃꯥꯅ ꯌꯦꯡꯕꯗ ꯊꯥꯎ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯈꯤ ꯑꯩꯁꯨ ꯎꯈꯤ ꯃꯗꯨ ꯎꯕꯗ ꯃꯨꯁꯂꯤꯝ ꯅꯨꯄꯤ ꯑꯗꯨꯅ ꯄꯨꯈꯠꯈꯤꯗꯨꯅ ꯃꯥꯒꯤ ꯃꯕꯨꯡꯗ ꯄꯤꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯃꯥ ꯍꯣꯏꯅꯗꯤ ꯀꯔꯤꯁꯨ ꯂꯨꯅ ꯈꯜꯂꯨꯗ꯭ꯔꯤ ꯅꯦꯅꯦꯅ ꯍꯥꯏꯔꯛꯏ ꯉꯁꯥꯏꯒꯤꯗꯣ ꯁꯥꯃꯨꯒꯤ ꯐꯥꯏꯒꯜꯅꯤ ꯃꯗꯨꯗ ꯃꯃꯥꯅ ꯌꯥꯝꯂꯝꯒꯅꯤ ꯑꯩꯈꯣꯏꯁꯨ ꯍꯌꯦꯡꯗꯤ ꯌꯦꯡꯁꯤ ꯍꯥꯏꯗꯨꯅ ꯌꯨꯝꯗ ꯍꯜꯂꯛꯂꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃ ꯍꯧꯈ꯭ꯔꯦ ꯃꯃꯥꯅ ꯉꯔꯥꯡꯒꯤꯗꯣ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯨꯕ ꯃꯇꯝꯗ ꯌꯥꯈꯤꯗꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯏꯃꯥ ꯍꯣꯏꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯌꯥꯝꯅ ꯉꯛꯄ ꯑꯃ ꯊꯦꯡꯅꯈꯤ ꯃꯗꯣ ꯀꯔꯤꯅꯣ ꯍꯥꯏꯅ ꯃꯨꯟꯅ ꯌꯦꯡꯂꯨꯕꯗ ꯂꯤꯜ ꯑꯃ ꯂꯝꯕꯤ ꯃꯌꯥꯏꯗ ꯆꯠꯇꯨꯅ ꯂꯩꯔꯝꯃꯤ ꯂꯝꯕꯤꯗꯣ ꯌꯥꯝꯅꯁꯨ ꯁꯣꯡꯉꯤ ꯈꯣꯡ ꯂꯝꯕꯤ ꯃꯆꯥꯅꯤ ꯑꯁꯨꯝ ꯃꯨꯟꯅ ꯌꯦꯡꯕꯗ ꯑꯉꯛꯄ ꯑꯃ ꯑꯣꯏꯔꯝꯃꯤ ꯂꯤꯟꯗꯣ ꯃꯃꯩ ꯃꯀꯣꯛ ꯆꯞ ꯃꯥꯟꯅꯈꯤ ꯃꯗꯨꯗꯒꯤ ꯃꯐꯝ ꯑꯗꯣ ꯈꯔ ꯊꯩꯗꯣꯛꯇꯨꯅ ꯂꯥꯛꯂꯦ ꯑꯁꯨꯝꯅ ꯂꯥꯛꯄꯗ ꯂꯩꯉꯣꯏ ꯄꯦꯛꯐꯝ ꯌꯧꯔꯗꯨꯅ ꯃꯈꯣꯏ ꯃꯁꯦꯟ ꯋꯥꯔꯤ ꯇꯧꯗꯨꯅ ꯑꯁꯨꯝ ꯊꯕꯛꯇꯣ ꯁꯨꯔꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯌꯧꯔꯛꯂꯗꯨꯅ ꯌꯨꯝꯗ ꯆꯠꯅꯔꯁꯤ ꯍꯥꯏꯅꯗꯨꯅ ꯍꯜꯂꯛꯄꯗ ꯉꯁꯥꯏꯒꯤ ꯂꯤꯟꯗꯣ ꯑꯃꯨꯛ ꯊꯦꯡꯅꯔꯦ ꯏꯃꯥꯅ ꯃꯁꯦ ꯁꯣꯏꯗꯅ ꯂꯥꯏ ꯑꯣꯏꯔꯝꯒꯅꯤ ꯈꯟꯗꯨꯅ ꯃꯄꯨꯛꯅꯤꯡꯗ ꯂꯝ ꯑꯗꯨꯕꯨ ꯀꯣꯜꯂꯤꯕ ꯏꯁꯣꯔꯕꯨ ꯆꯦꯠꯅ ꯈꯨꯔꯨꯝꯖꯩ ꯑꯁꯨꯝꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯃꯌꯨꯝ ꯌꯧꯅꯅꯕ ꯍꯜꯂꯛꯂꯦ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ MLA ꯑꯁꯤꯒꯤ ꯃꯅꯥꯎ ꯅꯨꯄꯥ ꯃꯐꯝ ꯑꯁꯤꯒꯤ ꯃꯦꯒꯥ ꯇꯨꯔꯤꯖꯝ ꯁꯥꯕꯒꯤ ꯄ꯭ꯔꯣꯖꯦꯛ ꯑꯁꯦ ꯄꯥꯏꯈꯤ ꯃꯥꯅ ꯑꯍꯥꯟꯕ ꯂꯥꯛꯄ ꯃꯇꯝꯗ ꯂꯤꯟ ꯑꯁꯦ ꯊꯦꯡꯅꯈꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯇꯤ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯋꯥ ꯃꯌꯥꯝ ꯑꯃ ꯉꯥꯡꯈꯤ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ MLAꯒꯤ ꯃꯅꯥꯎ ꯅꯨꯄꯥ ꯑꯗꯨꯅ ꯌꯨꯝ ꯍꯜꯂꯛꯄ ꯃꯇꯝꯗꯗꯤ ꯂꯥꯏꯑꯣꯡ ꯈꯪꯗꯕ ꯂꯩꯅꯥꯅ ꯅꯥꯈꯤ ꯗꯣꯛꯇꯔ ꯇꯥꯟꯅꯗꯨꯅ ꯌꯦꯡꯈꯤ ꯑꯗꯨꯕꯨ ꯀꯥꯟꯅꯈꯤꯗꯦ ꯑꯁꯤꯒꯤ ꯃꯇꯨꯡ ꯗꯣꯛꯇꯔꯅ ꯃꯉꯣꯟꯗ ꯏ ꯕꯣꯇꯜ ꯑꯃꯃꯝ ꯀꯥꯞꯁꯤ ꯍꯥꯏꯔꯛꯈꯤ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅꯁꯨ ꯌꯥꯔꯗꯨꯅ ꯏ ꯀꯥꯞꯈꯤ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯅ ꯃꯥꯏꯕ ꯇꯥꯟꯅꯗꯨꯅ ꯌꯦꯡꯈꯤ ꯃꯥꯏꯕ ꯑꯗꯨꯅꯁꯨ ꯉꯝꯂꯔꯣꯏ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝꯅ ꯃꯇꯝꯈꯔ ꯂꯩꯔꯒ ꯅꯣꯡꯃꯗꯤ MLAꯒꯤ ꯃꯅꯥꯎ ꯅꯨꯄꯥ ꯑꯁꯤꯅ ꯍꯥꯏꯔꯛꯈꯤ ꯑꯩ ꯀꯨꯏꯔꯔꯣꯏ ꯑꯩꯅ ꯄꯥꯏꯔꯤꯕ ꯄ꯭ꯔꯣꯖꯦꯛ ꯑꯁꯤꯗꯤ ꯑꯩꯒꯤ ꯏꯌꯥꯝꯕꯅ ꯂꯣꯏꯁꯤꯜꯍꯜꯂꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯂꯒ ꯅꯣꯡꯃ ꯅꯤꯅꯤ ꯂꯩꯔꯝꯂꯒ ꯑꯗꯨꯃꯛ ꯂꯩꯈꯤꯗ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ MLA ꯑꯁꯤꯅ ꯊꯕꯛ ꯑꯁꯦ ꯄꯥꯏꯈꯠꯇꯨꯅ ꯍꯧꯖꯤꯛꯇꯤ ꯃꯤꯌꯥꯝꯒꯤ ꯄꯣꯊꯥꯅꯔꯤꯕ ꯃꯦꯒꯥ ꯇꯨꯔꯤꯖꯝ ꯑꯁꯦ ꯁꯦꯝꯒꯠꯈꯤꯕꯅꯤ ꯃꯦꯒꯥ ꯇꯨꯔꯤꯖꯝ ꯑꯁꯤꯗ ꯍꯥꯟꯅꯗꯤ ꯇꯨꯔꯦꯜ ꯑꯣꯏꯔꯝꯃꯤ ꯇꯨꯔꯦꯜ ꯑꯁꯤꯒꯤ ꯃꯀꯣꯛꯇ ꯆꯤꯡ ꯑꯃꯁꯨ ꯂꯩꯈꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯤ ꯋꯥꯔꯤ ꯑꯁꯤꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯋꯥꯔꯤ ꯑꯁꯤꯗ ꯃꯌꯥꯝꯅ ꯊꯥꯖꯕ ꯑꯃꯗꯤ ꯊꯥꯖꯗꯕ ꯍꯥꯏꯕꯗꯨꯅ ꯑꯗꯣꯝꯒꯤ ꯃꯣꯠꯅꯤ ꯃꯌꯥꯝ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ